पुनमकु Nganba Khuman anaba video episode amaga loinana amuka na taram luxury mayang asidi aikoi miyoibda thokpa yamna tangna thokpa leinasing amasung leinasing adu naraba matamda aikoi miyoibda extra supernatural oiba ability khara lakpa asigumlaba leina makal khara asidi yengsi ihan hanbada inborn analgesia haiba leina asi mayam amukta punna yengminashi hairiba leina asi naba miyoi sing asi makoigi masada any physical natragana karigumba pain amata fawba ngamde haibadi makoigi masada anaba haibadu masakhangde hairiba leina asi malengi oina khwaidagi tangna thokpa leina singi manungda ama oiribani mayam leina asi ekoina taba matamdadi supernatural oiba ability khara yawba haibadi isada naaba fawdrabanina yamna kanaba amasung yamna nungaigadaba makal ama oina fawwiramgani tasengnamak leina asi yamna khudong thiningai oiba leina amakhakni leina asi naba miyoi sing asi makoigi appearance haibadi mapan thongki saktam amasung makoigi mental state haibadi wakhalon singda ahongba karimata leite makoigi masada anaba adu fawdaba khakteni aikoi miyoi bigi hakchang asidi tasengnamakti aikoida asok apal leiba amasung karigumba defect ama leiba matamda aikoida chaina oina fawhanduna aikoigi brain da madugi information adu yahanduna leiba asoiba adu semdoknabagi damakta honaba system ama khakni maram aduna aikoigi hakchangda chaina haibudu fawgrabanina leiriba asoiba mayam adu aikoi isana khangjadaduna yamna khudong thiningai tasengnamak siba fawbagi chance yamna wangba leinani researcher singna phongdorakpegi matung ina asigumba condition leiba miyoi sing asida khudong thiningai oibasi ahaldagi angangdana yamna heli hairi aduga yamna ngakpa wafam amana hairiba leina asi malemgi miyoi singda yamna tangna thokpa leina oiba taragasu Sweden da leiba khungang ama khaktudagi miyoi nifu asigumlaba case asi thengnaki mathang asina Saban syndrome haiba asi malemgi miyoi singda yamna tangna thokpa condition ama khakni hairiba leina asi aikoi miyoibagi brain da development gi matamda asoiba khara lekhibadagi thokpani hairi asigumba condition leiba miyoi sing asi music drawing painting calculation cartography amasung construction na singba thabak sing asida yamna henna haithoi sing thoiba amasung yamna henna thoidok hendokpa tele leiba miyoi sing oigali miyoi ayambana Saban syndrome leiba miyoi sing asi genius oiba miyoi sing ni haina claim tawnarakli hairiba miyoi sing asi particular oiba field amada yamna haithoi sing thoiba amasung maduda makoigi interest asi kaidawnungda mangdaba yamna talented oiba miyoi kangbu amakaksu oiribani mayam asigi kudam oina Stephen Wilshire kouba yamna fawba British architect artist amakhakna mahakna flight tongduna amuktang chatlaba matungda chawkhraba London gi precise map amabu yektuna mayamda present tawrakhi miyam pumnamak tasengnama angakpa fawnakhi hairiba miyoi asi Saban syndrome leiba miyoi amakhakni mahak asi malemgi oina Saban syndrome leiba miyoi singi achauba example ama oina launari hairiba syndrome asi leiba miyoi singi weakness ta hairiba miyoi sing asi makoina particular field da yamna talented oiba taragasu makoigi mental deficiency dadi yamna weak oiba miyoi amakhakni miyoi kanglup asi makoi mayamna tawnariba thabak asi makoida hainaba amasung chanaba watli amasung mayamdagi top na hek tagalli amasung mi loinaba haigande mina puningba miyoi sing oigande makoi asi yamna emotionally oina weak oiba amasung makoigi mental state sing asi control toba ngamjadaba yamna sonba miyoi makhan amakhakni mayam mathang asidi urban weight disease haiba leina makal asi amuk yengsi hairiba condition asi leiba miyoi sing asi makoigi masada natragana makoigi mind akiba haibadu karino masak sukhang khangdaba miyoi singni masisu malemgi oina yamna tangma thokpa leina makal amakhakni aihakna data sing adu collect tawduna video semjarakliba matam asi fawgi oinati malem asigi oina miyoi sahum khaktamak hairiba syndrome asi lei hairiba miyoi sing asi saruk mari thokna khaidokpagi manungda amadi Africa dagini leina asi naba malemna khwaidagi masak naina sakhangna khiba miyoi ama hairagadi America dagi SM hairiba nupi asi
The Woman Who Knows No Fear haiba title asi fangduna miyamna sakhangnari. Mayam ngasigi oinadi video si matang asida losinjerage mathakta haikriba laina sing asigi manungda karamba lainana atonbu khwaidagi henna khanbage haibadu comment section da suksoi soidana fongdokpiramu. Karigumba video asigi makha taba volume pamba taragadi suksoi soidana haibirau ayangna makha tana suksoi soidana phutokjarakani. Ngasigi oinadi Nganba Khuman nan kainanaba yathang